ꯏꯄꯦꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯂꯦꯕ ꯑꯃꯗꯒꯤ ꯀꯣꯚꯤꯗ-19 ꯁꯔꯨꯛ 100 ꯍꯦꯟꯅ ꯁꯥꯊꯤꯕ ꯑꯍꯤꯡꯕ ꯚꯥꯏꯔꯁꯀꯤ ꯁꯦꯝꯄꯜ 312 ꯔꯣꯝ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯇꯒꯤ ꯁꯔꯨꯛ 100 ꯍꯦꯟꯅ ꯁꯥꯊꯤꯕ ꯑꯍꯤꯡꯕ ꯚꯥꯏꯔꯁꯀꯤ ꯁꯦꯝꯄꯜ 312 ꯔꯣꯝ ꯃꯥꯡꯈꯤꯕ ꯑꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯃꯥꯌꯣꯛꯇ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯆꯧꯕ ꯑꯃꯁꯨ ꯂꯩꯔꯤ꯫ ꯍꯨꯔꯥꯟꯈ꯭ꯔꯕ ꯑꯍꯤꯡꯕ ꯚꯥꯏꯔꯁꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯍꯦꯟꯗ꯭ꯔꯥ ꯍꯥꯏꯅ ꯈꯪꯅꯕ ꯚꯥꯏꯔꯁꯀꯤ ꯁꯦꯝꯄꯜ 100, ꯍꯟꯇꯥ ꯚꯥꯏꯔꯁ ꯑꯃꯗꯤ ꯂꯁꯥ ꯚꯥꯏꯔꯁꯁꯨ ꯌꯥꯎꯈꯤ꯫ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯂꯦꯕꯇꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯍꯤꯡꯕ ꯁꯥꯊꯤꯔꯕ ꯚꯥꯏꯔꯁꯀꯤ ꯁꯦꯝꯄꯜ 312 ꯔꯣꯝ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯗ ꯈꯝ ꯊꯦꯡꯅ ꯄꯥꯈꯠꯄ ꯑꯃꯗꯤ ꯑꯀꯤꯕ ꯀꯌꯥ ꯐꯥꯎꯅꯔꯤ꯫ ꯚꯥꯏꯔꯁꯀꯤ ꯑꯍꯤꯡꯕ ꯁꯦꯝꯄꯜ ꯍꯨꯔꯥꯟꯈ꯭ꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯑꯆꯧꯕ ꯂꯥꯂꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯚꯥꯏꯔꯁꯀꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯃꯃꯨꯠ ꯇꯥꯅ ꯈꯪ ꯍꯩꯔꯕ ꯑꯦꯛꯁꯄꯔꯠꯁꯤꯡꯒꯤ ꯈꯨꯠ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯁꯨ ꯂꯩꯅꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯚꯥꯏꯔꯁ ꯑꯁꯤ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯛꯂꯕꯗꯤ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯚꯤꯗꯇꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯑꯋꯥꯕ ꯆꯥꯎꯅ ꯃꯥꯌꯣꯛꯅꯔꯛꯄ ꯌꯥꯏ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯄꯜꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁ꯭ꯄꯦꯁꯇ ꯊꯥ 6 ꯂꯩꯔꯛꯂꯕꯤ ꯁꯨꯅꯤꯇꯥ ꯋꯤꯂꯤꯌꯝꯁ ꯃꯊꯪ ꯆꯍꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗꯁꯨ ꯃꯥꯂꯦꯝꯗ ꯍꯜꯂꯛꯄ ꯌꯥꯔꯣꯏꯗꯧꯔꯤ ꯍꯥꯏꯔꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯖꯨꯟ ꯊꯥꯗꯒꯤ ꯍꯧꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟ ꯍꯥꯏꯕꯗꯤ ISSꯇ ꯂꯩꯔꯛꯂꯤꯕ ꯑꯦꯁꯇ꯭ꯔꯣꯅꯣꯠ ꯁꯨꯅꯤꯇꯥ ꯋꯤꯂꯤꯌꯝꯁ ꯃꯊꯪ ꯆꯍꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯃꯥꯂꯦꯝꯗ ꯑꯃꯨꯛ ꯍꯜꯂꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯕ ꯑꯗꯨ ꯉꯝꯂꯣꯏꯗꯧꯔꯤ ꯍꯥꯏꯅ ꯅꯥꯁꯥꯅ ꯂꯥꯎꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯦꯁꯇ꯭ꯔꯣꯅꯣꯠ ꯁꯨꯅꯤꯇꯥ ꯋꯤꯂꯤꯌꯝꯁ ꯑꯃꯗꯤ ꯕꯨꯁ ꯋꯤꯜꯃꯣꯔ ꯃꯊꯪ ꯆꯍꯤꯒꯤ ꯃꯥꯔꯆ ꯊꯥꯗ ꯃꯥꯂꯦꯝꯗ ꯄꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯔꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯟ ꯊꯥꯗ ꯁꯨꯞꯅꯒꯤ ꯅꯨꯃꯤꯠ 9ꯅꯤ ꯈꯛꯀꯤ ꯃꯤꯁꯟꯗ ISSꯇ ꯊꯨꯡꯂꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯆꯠꯈꯤꯕ ꯕꯣꯏꯡ ꯁ꯭ꯇꯥꯔꯂꯥꯏꯅꯔ ꯑꯗꯨꯗ ꯍꯦꯂꯤꯌꯝ ꯂꯤꯛ ꯑꯣꯏꯔꯛꯄꯗꯒꯤ ꯍꯜꯂꯛꯄ ꯈꯨꯗꯣꯡꯆꯥꯗꯗꯨꯅ ꯑꯦꯁꯇ꯭ꯔꯣꯅꯣꯠ ꯑꯅꯤ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ISSꯇ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯅꯥꯁꯥ ꯑꯃꯗꯤ ꯁ꯭ꯄꯦꯁ ꯑꯦꯛꯁꯅ ꯃꯊꯪ ꯆꯍꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯀ꯭ꯔꯨ ꯃꯦꯝꯕꯔ 10 ꯌꯥꯎꯕ ꯃꯤꯁꯟ ꯑꯃ ISSꯇ ꯊꯥꯅꯕ ꯊꯧꯔꯥꯡꯂꯝꯕꯅꯤ꯫ ꯃꯤꯁꯟ ꯑꯁꯤꯒꯤ ꯁ꯭ꯇꯥꯔꯂꯥꯏꯅꯔ ꯑꯗꯨꯗ ꯑꯦꯁꯇ꯭ꯔꯣꯅꯣꯠ ꯁꯨꯅꯤꯇꯥ ꯋꯤꯂꯤꯌꯝ ꯑꯃꯗꯤ ꯕꯨꯁ ꯋꯤꯜꯃꯣꯔ ꯃꯥꯂꯦꯝꯗ ꯑꯃꯨꯛ ꯍꯜꯂꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯤꯁꯟ ꯑꯁꯤ ꯃꯥꯔꯆ ꯊꯥꯗ ꯊꯤꯟꯊꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ISSꯇ ꯂꯩꯔꯤꯕ ꯑꯦꯁꯇ꯭ꯔꯣꯅꯣꯠ ꯑꯅꯤ ꯑꯁꯤ ꯍꯜꯂꯛꯄꯒꯤ ꯃꯇꯝ ꯑꯃꯨꯛ ꯊꯤꯟꯊꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯨꯛꯅꯤꯡ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ISSꯇ ꯂꯩꯔꯤꯕ ꯁꯨꯅꯤꯇꯥ ꯋꯤꯂꯤꯌꯝꯁꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯁꯣꯛꯆꯤꯟꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯁꯨ ꯏꯟꯇꯔꯅꯦꯠꯀꯤ ꯈꯨꯠꯊꯥꯡꯗ ꯊꯥꯗꯣꯔꯛꯄ ꯑꯦꯁꯇ꯭ꯔꯣꯅꯣꯠ ꯑꯅꯤꯒꯤ ꯐꯣꯇꯣꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯌꯥꯡ ꯀꯪꯁꯤꯟꯕ ꯑꯃꯗꯤ ꯁꯣꯟꯊꯅ ꯎꯕꯅ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡꯗ ꯃꯤꯄꯥꯏꯕ ꯄꯣꯛꯅꯔꯤ꯫ ꯅꯥꯁꯥꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔ ꯕꯤꯜ ꯅꯦꯜꯁꯟꯅꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯦꯁꯇ꯭ꯔꯣꯅꯣꯠ ꯑꯅꯤꯒꯤ ꯍꯛꯁꯦꯜꯒꯤ ꯐꯤꯚꯝ ꯃꯣꯅꯤꯇꯔ ꯇꯧꯗꯨꯅ ꯊꯝꯂꯤ ꯑꯃꯁꯨꯡ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯀꯣꯛꯍꯟꯅꯕ ꯑꯀꯟꯕ ꯊꯥꯛꯇ ꯍꯣꯠꯅꯔꯤ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯄꯜꯂꯤ꯫ ꯑꯃꯨꯛ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯋꯔ ꯂꯩꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥ 5ꯁꯨꯕ ꯄꯣꯖꯤꯁꯟꯗ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯗ 8 ꯒ꯭ꯔꯦꯠ ꯄꯥꯋꯔꯁ ꯑꯣꯐ 2025 ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯋꯔ ꯂꯩꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯂꯤꯁ ꯊꯣꯛꯂꯛꯄꯗ ꯏꯟꯗꯤꯌꯥꯅ 5ꯁꯨꯕ ꯄꯣꯖꯤꯁꯟꯗ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯕ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯦꯔꯤꯀꯥ, ꯆꯥꯏꯅꯥ, ꯔꯁꯤꯌꯥ, ꯖꯄꯥꯟ, ꯏꯟꯗꯤꯌꯥ, ꯐ꯭ꯔꯥꯟꯁ, ꯕ꯭ꯔꯤꯇꯦꯟ ꯑꯃꯗꯤ ꯁꯥꯎꯠ ꯀꯣꯔꯤꯌꯥꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯃꯊꯪꯁꯤꯠꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯋꯔ ꯂꯩꯕ ꯂꯩꯕꯥꯛ ꯑꯣꯏꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯂꯤꯁ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝ ꯑꯃꯗ ꯏꯟꯗꯤꯌꯥꯗꯒꯤ ꯃꯥꯡꯖꯤꯟ ꯊꯥꯅ ꯆꯠꯂꯝꯕ ꯐ꯭ꯔꯥꯟꯁ, ꯕ꯭ꯔꯤꯇꯦꯟ ꯑꯃꯗꯤ ꯁꯥꯎꯠ ꯀꯣꯔꯤꯌꯥꯅꯆꯤꯡꯕ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯅ ꯅꯝꯊꯕ ꯉꯝꯈꯤꯕꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯋꯔ ꯂꯩꯕ ꯂꯩꯕꯥꯛꯁꯤꯡ ꯈꯟꯒꯠꯄ ꯍꯣꯠꯅꯕꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯁꯦꯟꯃꯤꯠꯂꯣꯟ, ꯈꯨꯟꯅꯥꯏꯔꯣꯜ, ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯑꯃꯗꯤ ꯃꯤꯂꯤꯇꯔꯤꯒꯤ ꯄꯥꯋꯔꯁꯤꯡ ꯌꯦꯡꯂꯒ ꯁꯦꯝꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯇꯤ ꯄꯥꯋꯔ ꯂꯩꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥꯅ 5ꯁꯨꯕ ꯄꯣꯖꯤꯁꯟꯗ ꯌꯧꯔꯛꯄ ꯉꯝꯕ ꯑꯁꯤꯗ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯅ ꯏꯟꯗꯤꯌꯥꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯅꯔꯛꯈ꯭ꯔꯦ꯫ ꯌꯨꯀ꯭ꯔꯦꯟꯒ ꯆꯍꯤ 3 ꯂꯥꯟ ꯀꯟꯅ ꯁꯣꯛꯅꯗꯨꯅ ꯂꯥꯛꯂꯕꯁꯨ ꯔꯁꯤꯌꯥ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯋꯔ ꯂꯩꯕ ꯂꯩꯕꯥꯛꯁꯤꯡ 3ꯁꯨꯕꯗ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯃꯤꯌꯥꯝꯒꯤꯗꯃꯛ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯍꯣꯠꯅꯖꯔꯤꯕ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯍꯥꯏꯕ ꯅ꯭ꯌꯨꯁ ꯅꯦꯠꯋꯥꯔꯛꯀꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯤꯌꯔ, ꯀꯃꯦꯟ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯐꯣꯂꯣ ꯇꯧꯕꯤꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯅꯅꯕ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯤ꯫